TAMPAK Central Force THAMJILLAKPA YAROI MANIPUR ASSAM Rifles LOUTHOK KHUL NGAKPA volunteer AMADI KHUL NGAKPADA SHIJINNABA KHUTLAI PHABA YAROI KUKI TALLIBA separate administration PIBA YAROI ATHUBA MATAMDA MANIPUR NRC CHATNAHALLU HAIBA KHOLLAO KYA LAODUNA NGARANG NUMIDANG Senjam Chirang Meira Paibi Shing Meira gi Khongchat ama Chatkhre Senjam Chirang Meira Paibi Zahum lomna saruk yaduna Senjam Chirang KHUL maningdagi Khunjin PHABA Chatkhre Meira gi Khongchat aduga mari lenena Khongchat aduda saruk yakibi Meira Paibi ima amana hai KHUL NGAKPA isasing security force na phana ba koitan tanaba amadi combing operation chatharakliba asi yaningde Manipur deploy to Central Force sing maruina Assam Rifles asi KUKI da support ba neutral oidaba force ni makoi Manipur dagi LOUTHOK pikho haina makna phongdorakhe Hauki sarkar gi thong da yaningdaba KHUL NGAKPA legiba isasing maram jatana PHABA masisiya yaningde ani sibada Manipur da leiba ASSAM rifle maruina akhoi Senjam Chirang da leiba sport university ki mathak leiba TB2 AR Kachuta leiba puna makchi kasi da phokyo maram di makhoi na KUKI support tawraga ngak leitana tapai masi yaningde ki na TALLIBA dimala si supai PIBA YAROI HAIBA si yaningde HAIBA ki damakta akhoi Senjam Chirang da Meira gi reli si chathabani